ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯃ ꯀꯧꯕꯤ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥ ꯄꯤꯕꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯁꯨ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤ ꯑꯅꯤꯁꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏꯁꯨ ꯀꯌꯥ ꯈꯪꯗꯦ, ꯏꯉꯥꯎ ꯉꯥꯎꯅ ꯄꯪꯂꯩꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯔꯣꯒꯤ ꯃꯃꯥ ꯊꯥꯔꯤꯛꯅ, "ꯏꯅꯥꯎ, ꯑꯃꯨꯛ ꯈꯠꯅꯔ ꯃꯥꯜꯂꯦ ꯑꯅꯤꯁꯤ"꯫ ꯑꯃꯨꯕꯤꯒꯤ ꯃꯃꯥ ꯑꯕꯦꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯈꯠꯅꯗꯅ ꯂꯩꯕ ꯑꯅꯤꯁꯤ, ꯎꯅꯔꯦ ꯈꯠꯅꯅꯤ, ꯎꯅꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯅꯅꯤ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯃꯨꯡꯗꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯇꯣꯔꯣꯅ, "ꯍꯣꯃꯨꯔꯤ ꯃꯇꯤꯛ ꯅꯕꯨꯛꯁꯨ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ, ꯀꯨꯆꯨ ꯃꯨꯕꯗ ꯅꯠꯇꯅ ꯅꯕꯨꯛꯆꯦꯜꯁꯨ ꯃꯨꯔꯦ"꯫ ꯑꯃꯨꯕꯤꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯃꯆꯦꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ ꯄꯨꯛꯆꯦꯜ ꯃꯨꯔꯦꯕꯣ, ꯍꯥꯏꯌꯣ, ꯉꯥꯡꯕ ꯍꯩꯔꯦ ꯀꯥꯏꯅꯒ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯇꯣꯔꯣ, ꯍꯣ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ, ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯧꯅ ꯑꯩꯉꯣꯟꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏꯅꯒ, ꯍꯣ ꯑꯃꯨꯕꯤ ꯍꯥꯏꯕꯤ, ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯃꯥꯟꯕꯤ"꯫ "ꯑꯩꯅ ꯀꯥꯏꯗ ꯍꯧꯔꯒꯦ ꯅꯪꯅ ꯍꯧꯔꯒ? ꯑꯩꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯃꯥꯜꯂꯗꯤ ꯏꯆꯦꯗꯤ ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯜꯂꯤ, ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯍꯦ ꯆꯤꯡꯊꯤꯕꯤ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯁꯦꯠꯅꯤ ꯍꯥꯏꯅ ꯅꯪꯅ ꯁꯦꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯀꯩꯅꯣ? ꯏꯁꯥꯒꯤ ꯐꯅꯦꯛ ꯁꯦꯠꯅꯤꯡꯕ ꯃꯇꯝꯗ ꯁꯦꯠꯇꯧꯔꯤ꯫ ꯍꯣ ꯁꯦꯠꯂꯣ ꯁꯦꯠꯂꯣ, ꯎꯠꯇꯤꯟꯅ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯆꯦꯟꯕꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯟꯅꯕ꯫ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯏꯆꯦ, ꯏꯆꯦꯅ ꯀꯌꯥꯝ ꯉꯧꯔꯗꯅ, ꯁꯛꯅꯤꯅ ꯍꯪꯉꯣꯏ ꯍꯦꯛ ꯃꯥꯟꯅꯗꯅ꯫ ꯍꯦ ꯆꯤꯡꯒꯟꯕꯤ, ꯇꯧꯉꯝꯕꯤ, ꯑꯃꯨꯕꯤ ꯃꯨꯊꯤ ꯊꯤꯕꯤ, ꯍꯣ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ, ꯂꯨꯋꯥꯎꯕꯤ, ꯆꯐꯨꯗ ꯍꯃꯨꯛ ꯇꯩꯕ ꯃꯥꯟꯕꯤ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ, "ꯈꯠꯅꯧ ꯈꯠꯅꯧ ꯈꯠꯅꯧ ꯀꯣ, ꯏꯁꯨ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯍꯦꯜꯍꯟꯕ ꯌꯥꯄꯣꯟꯇꯦ, ꯈꯠꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ"꯫ ꯇꯣꯔꯣꯅ, "ꯑꯕꯣ ꯃꯁꯤ ꯉꯥꯛꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ, ꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯋꯦ"꯫ "ꯑꯩꯅ ꯍꯧꯕ ꯅꯠꯇꯦ, ꯏꯆꯦꯅ ꯍꯧꯕꯅꯤ, ꯃꯥꯅ ꯃꯤꯒꯤ ꯐꯅꯦꯛꯇꯨꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ"꯫ "ꯍꯩ ꯆꯤꯟꯅ ꯈꯠꯅꯕꯅ ꯀꯥꯟꯅꯔꯣꯏꯅꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯕꯣꯛ ꯊꯥꯡ ꯄꯤꯒꯦ, ꯂꯥꯎ ꯂꯥꯎ, ꯁꯨꯃꯥꯡꯗꯅꯦ ꯌꯥꯟꯊꯠꯅꯔꯣ ꯂꯥꯎꯋꯣ, ꯂꯥꯎ ꯏꯁꯨꯁꯤꯗꯤ"꯫ ꯑꯕꯦꯝꯅ ꯃꯅꯦꯝꯒꯤ ꯋꯥꯐꯝꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ, ꯍꯩ ꯅꯈꯣꯏꯅꯤꯁꯨ ꯇꯣꯛꯀꯣ ꯌꯥꯔꯦ, ꯍꯩ ꯃꯧꯋꯥ ꯅꯣꯛꯀꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯝꯅꯅꯕꯅꯦ ꯐꯤꯗꯥ ꯄꯨꯔꯛꯑꯣ, ꯉꯥꯏꯍꯥꯛꯇꯪ ꯏꯁꯨ ꯑꯅꯤ ꯀꯨꯝꯍꯩꯁꯦ ꯐꯝꯂꯒ ꯌꯦꯡꯒꯦ ꯑꯩ"꯫ "ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ, ꯑꯃꯨꯕꯤ ꯇꯣꯔꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯈꯟꯅꯔꯅꯨ ꯅꯣꯏꯕꯣ"꯫ ꯊꯥꯔꯤꯛꯅ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯛꯑꯣꯅ ꯍꯥꯏꯔꯤꯉꯩꯗ ꯇꯣꯛꯍꯧꯔꯣꯀꯣ ꯅꯣꯏ, ꯄꯥꯕ ꯍꯣꯏ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯂꯅꯤ, ꯅꯣꯏꯅꯤꯅ ꯈꯠꯅꯕꯗꯨ ꯇꯥꯈ꯭ꯔꯗꯤꯅꯦ ꯐꯨꯕꯤꯖꯅꯤꯀꯣ, ꯑꯗꯨꯅ ꯇꯣꯛꯍꯧꯔꯣ"꯫ ꯑꯕꯦꯝꯅ, "ꯑꯩꯈꯣꯏꯗꯤ ꯐꯨꯔꯗꯤ ꯈꯥꯝꯗꯣꯛꯑꯣꯏꯀꯣ, ꯑꯗꯨꯅ ꯅꯣꯏ ꯄꯥꯕꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟ ꯂꯩꯖꯍꯧ"꯫ ꯑꯅꯤꯗꯨ ꯃꯄꯥꯍꯣꯏ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕꯗꯒꯤ ꯈꯠꯅꯕꯗꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯃꯨꯕꯤꯅ, "ꯑꯁ ꯏꯆꯦ ꯂꯥꯛꯑꯣ, ꯁꯤꯡꯖꯨ ꯆꯥꯕ ꯊꯦꯡꯈ꯭ꯔꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯜꯂꯛꯑꯅꯤ"꯫ "ꯉꯥꯏꯈꯣꯗꯨꯗꯤ ꯑꯩ ꯐꯅꯦꯛꯇꯣ ꯍꯣꯡꯉꯛꯈꯤꯒꯦ"꯫ ꯂꯩꯃꯅ, "ꯀꯩꯅꯣ ꯏꯁꯨ ꯑꯅꯤ ꯊꯥꯡ ꯌꯥꯟꯅꯗ ꯋꯥꯠꯂꯤꯅꯦ, ꯑꯕꯣꯛꯇꯤ ꯌꯦꯡꯒꯦ ꯇꯧꯔꯒ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯀꯣꯟꯅ ꯆꯥꯕ ꯆꯠꯂꯣ, ꯊꯥꯡ ꯍꯥꯟꯅ ꯑꯝꯇ ꯌꯥꯟꯅꯈꯣ"꯫ ꯇꯣꯔꯣꯅ, "ꯑꯁ ꯑꯕꯣꯛꯁꯤꯗꯤ ꯀꯔꯟꯗꯨꯝ ꯉꯥꯡ ꯂꯩꯅꯤꯕ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯔꯣꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯗꯤ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯣꯛ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯊꯥꯡ ꯌꯥꯟꯅꯗꯣꯏꯅꯣ? ꯑꯕꯣꯛꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯗꯤꯅꯦ ꯇꯨ ꯏꯃꯥꯕꯣꯛꯀ ꯑꯩꯈꯣꯏ ꯃꯥꯒꯅꯦ ꯍꯦꯛ ꯌꯥꯟꯅꯍꯜꯂꯣ, ꯑꯕꯣꯛꯇꯤ ꯏꯁꯨ ꯑꯅꯤꯅ ꯌꯥꯟꯅꯕꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤ, ꯅꯣꯏ ꯅꯃꯥ ꯍꯣꯏꯅ ꯌꯥꯟꯅꯕꯗꯤ ꯀꯩꯗꯧ ꯌꯦꯡꯖꯗꯣꯏꯕ? ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯦꯗꯅ"꯫ ꯑꯕꯦꯝꯅ, "ꯏꯃꯥꯒꯤ ꯑꯃꯨꯕꯤ, ꯅꯕꯣꯛꯇ ꯅꯆꯤꯟ ꯈꯨꯝꯒꯅꯨꯀꯣ, ꯅꯪ ꯅꯆꯤꯟꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯣꯏꯁꯅꯤꯀꯣ ꯅꯪ"꯫ ꯊꯥꯔꯤꯛꯅ, "ꯌꯥꯔꯦꯁꯤ ꯏꯅꯥꯎ ꯉꯥꯡꯂꯨꯔꯅꯨ, ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕ ꯏꯆꯥ ꯉꯥꯛꯇꯅꯤ"꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯔꯣꯗꯨ ꯃꯥꯒꯤ ꯑꯐꯟꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯑꯃ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ, "ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ"꯫ "ꯁꯦꯡꯂꯕꯣ ꯑꯃꯨꯕꯤ"꯫ ꯊꯥꯔꯤꯛꯅ, "ꯌꯥꯝ ꯐꯖꯔꯦ, ꯀꯨꯆꯨꯗꯨꯒ ꯁꯝꯗꯨꯒꯅꯦ ꯄꯛꯆꯔꯦ ꯌꯥꯝꯅ"꯫ ꯂꯩꯃꯅ,
ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯤꯅ ꯏꯊꯤ ꯍꯦꯛ ꯊꯤꯍꯦ ꯏꯍꯦ ꯏꯐ ꯐꯖꯩ ꯍꯥꯏꯕ ꯑꯕꯦꯝꯅ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯆꯥ ꯑꯅꯤꯁꯦ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯕꯣ ꯊꯥꯔꯤꯛꯅ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯅꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯁꯨ ꯁꯣꯛꯄ ꯆꯠꯀꯗꯕꯅꯤ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯝꯅꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯠꯇꯣꯛꯅꯗꯦꯗ ꯈꯥꯈꯩ ꯈꯠꯅꯔꯒꯅꯦ ꯑꯃꯨꯛ ꯄꯨꯂꯞ ꯀꯔꯤꯁꯨ ꯇꯧꯅꯗꯕꯒꯨꯝ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦꯅꯦ ꯊꯥꯔꯤꯛꯅ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯅꯁꯨ ꯑꯅꯤꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯗ ꯑꯕꯦꯝꯅ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯗꯤ ꯏꯆꯥꯅꯤꯁꯤ ꯈꯟꯕꯗ ꯋꯥꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯤꯛꯂꯥꯅ ꯍꯣꯏ ꯑꯅꯤ ꯀꯥꯏꯗꯅꯣ ꯇꯣꯔꯣꯅ ꯍꯩꯃꯥ ꯏꯇꯥ ꯀꯩꯅꯣ ꯅꯪꯕꯨ ꯅꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯗꯥꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯏ ꯑꯃꯨꯕꯤꯅ ꯑꯗꯨꯗꯤ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯍꯣꯏ ꯆꯥꯔꯨꯁꯤ ꯏꯇꯥ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯃꯅ ꯑꯣꯏ ꯐꯖꯩꯀꯣ ꯂꯩꯁꯥꯕꯤ ꯇꯣꯔꯣꯅ ꯍꯣ ꯍꯥꯏꯗ꯭ꯔꯁꯨ ꯐꯖꯩ ꯑꯗꯨꯝ ꯈꯪꯖꯩ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯀꯣꯛꯆꯥꯎꯕꯤ ꯍꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏꯅ ꯅꯪꯒꯤꯁꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯨꯡꯁꯤꯅ ꯊꯣꯝꯃꯗꯤ ꯅꯌꯥꯗ ꯇꯦꯛꯅꯤ ꯏꯁ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯗꯤ ꯑꯃꯨꯕꯤꯅ ꯃꯇꯣꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯅꯨꯄꯥꯁꯤꯅ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯕꯨꯡ ꯑꯩꯈꯣꯏ ꯆꯦꯁꯦ ꯋꯥꯈꯜ ꯈꯔ ꯁꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯃꯥ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯇꯧꯖꯔꯤꯕꯅꯤ ꯎꯇꯤꯟ ꯃꯥꯟꯕꯤ ꯅꯪꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯩꯗꯤ ꯃꯌꯥꯏ ꯊꯥꯡꯕꯤ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤꯗ ꯍꯥꯏꯖꯕ ꯂꯤꯛꯂꯥꯗꯨ ꯃꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯏ ꯑꯃꯨꯕꯤꯗꯨ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪꯒꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯍꯥ ꯑꯩ ꯎꯇꯤꯟ ꯃꯥꯜꯂꯤꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯁꯥꯕꯤ ꯃꯥꯟꯕ ꯇꯣꯔꯣꯅ ꯑꯗꯨꯅꯤ ꯃꯌꯥꯁꯦ ꯈꯨꯝꯕ ꯍꯦꯛ ꯉꯝꯗꯈꯩ ꯃꯤꯒꯁꯨ ꯁꯤꯊꯔꯤ ꯂꯤꯛꯂꯥꯅ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤ ꯁꯤꯗꯤꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯗꯨꯅ ꯑꯁ ꯀꯩꯅꯣꯝꯅꯤꯌꯦ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯑꯩꯕꯨ ꯁꯥꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯅꯁꯥꯒꯤ ꯅꯁꯛꯇꯤ ꯌꯦꯡꯗꯅ ꯃꯤ ꯁꯤꯗꯕꯩꯅꯤ ꯑꯆꯧ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯛꯂꯤ ꯑꯃꯨꯕꯤꯅ ꯏꯅꯦ ꯁꯤꯡꯖꯨ ꯂꯨꯄꯥ ꯑꯃꯇꯒꯤ ꯇꯝꯕꯤꯌꯨ ꯊꯣꯏꯗꯤꯡ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝꯍꯟꯕꯤꯔꯛꯎꯀꯣ ꯊꯥꯔꯣꯅ ꯅꯪ ꯑꯃꯨꯛ ꯅꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯔꯣ ꯂꯤꯛꯂꯥꯅ ꯆꯠꯂꯔꯣꯏꯗ ꯑꯕꯣꯛꯇꯣ ꯃꯁꯥ ꯈꯔ ꯀꯟꯈꯠꯍꯧꯔꯤ ꯑꯗꯨꯅ ꯑꯩ ꯍꯜꯂꯛꯑꯕꯅꯤ ꯑꯃꯨꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯈꯤꯗꯕ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯍꯩꯃ ꯑꯃꯨꯕꯤ ꯅꯪꯗꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯑꯃ ꯁꯤꯔꯝꯃꯦꯅ ꯑꯕꯣꯛꯅ ꯁꯥꯕꯤꯔꯤꯅꯤ ꯏꯆꯦꯒꯤꯁꯨ ꯁꯥꯕꯤꯕꯅꯤ ꯀꯥꯏꯅ ꯇꯣꯔꯣ ꯌꯦꯡꯒꯤꯅꯤ ꯇꯨ ꯐꯖꯕ꯭ꯔꯥ ꯏꯇꯥ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯑꯅꯤꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯣꯔꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒ ꯑꯃꯨꯕꯤꯒꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯨ ꯄꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯩꯃꯅ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯇꯣꯔꯣꯅ ꯍꯜꯂꯛꯑꯦꯕꯣ ꯐꯔꯦ ꯐꯔꯦ ꯅꯃꯥꯅ ꯏꯁꯤꯡ ꯁꯣꯛꯑꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯁꯨ ꯇꯣꯔꯣꯅ ꯍꯣꯏ ꯑꯕꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦ ꯑꯃꯨꯕꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯎꯗꯦꯅ ꯅꯣꯏ ꯏꯃꯥꯒ ꯅꯃꯥꯕꯣꯛꯀꯗꯣ ꯀꯩꯊꯦꯜ ꯀꯥꯈꯤꯕꯅꯤ ꯉꯥ ꯆꯥꯁꯤ ꯍꯥꯏꯗꯅ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯇꯣꯔꯣꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯣꯔꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯇꯣꯝꯕꯅ ꯑꯋꯣꯏꯕ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯈꯨꯕꯤꯒ ꯆꯤꯛꯈꯥꯏꯒꯦ ꯇꯧꯏ ꯑꯕꯦꯝꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯦꯅ ꯊꯣꯡ ꯇꯧꯔꯤꯅꯤ ꯊꯥꯔꯤꯛꯅ ꯌꯥꯔꯦꯀꯣ ꯏꯅꯥꯎ ꯑꯩ ꯈꯛꯅ ꯊꯣꯡꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯩꯒꯤ ꯃꯉꯣꯟꯅꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯊꯣꯡꯕ ꯊꯥꯛꯄꯅ ꯍꯩꯔꯤꯕ ꯊꯥꯔꯤꯛꯅ ꯑꯁ ꯏꯃꯥꯅ ꯅꯃꯣꯏ ꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ ꯑꯕꯦꯝꯅ ꯏꯃꯥ ꯆꯥꯛ ꯈꯔ ꯍꯥꯞꯆꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯊꯥꯔꯤꯛꯅ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯕꯤꯔꯕ꯭ꯔꯣ ꯇꯣꯝꯕ ꯅꯪꯒꯤꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯆꯧꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯃꯥꯒꯤ ꯄꯨꯈꯝꯁꯦ ꯄꯥꯏꯈꯤꯗꯧꯔꯦ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯤꯔꯤ ꯇꯣꯔꯣꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯥꯞꯄꯣ ꯄꯥꯕꯒ ꯈꯨꯔꯥꯒꯗ ꯑꯗꯨꯝ ꯍꯥꯞꯄ ꯂꯩ ꯑꯃꯨꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯒ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯝꯇ ꯎꯕꯤꯗꯦꯃꯤ
ꯂꯩꯃꯅ ꯍꯥꯞꯄꯤꯌꯨ ꯍꯥꯞꯄꯤꯌꯨ ꯏꯁꯨ ꯑꯅꯤꯒꯤꯁꯨ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯕꯤꯗꯨ ꯏꯁꯩꯒ ꯁꯛ ꯁꯛꯇꯅ ꯏꯁꯤꯡ ꯍꯥꯞꯅ ꯄꯨꯟꯅꯗꯨꯗ ꯁꯪꯒꯣꯝ ꯍꯥꯞꯄꯒ ꯏꯔꯨꯖꯔꯤ ꯇꯣꯔꯣꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯍꯣ ꯉꯧꯅꯕ ꯍꯥꯏꯗꯅ ꯁꯪꯒꯣꯝ ꯑꯁꯤꯅ ꯏꯔꯨꯔꯤꯕꯅꯤ ꯉꯧꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯏꯆꯦꯁꯨ ꯂꯨꯋꯣ ꯁꯦ ꯉꯧꯅꯕ ꯍꯨꯋꯥꯎꯅꯔꯤꯗꯣ ꯐꯗꯣꯏꯅꯦ ꯑꯁꯦꯡꯕ ꯉꯧꯕ ꯉꯧꯒꯗ꯭ꯔꯣ ꯂꯨꯔꯒ ꯈꯪꯂꯅꯤꯌꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯪꯒꯣꯝꯅ ꯏꯔꯨꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯦꯛꯅ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯛꯂꯝꯃꯤ ꯏꯅꯥꯎ ꯁꯪꯒꯣꯝꯗꯨꯕꯨ ꯎꯕ꯭ꯔꯣ ꯑꯩꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯁꯤꯗ ꯊꯅꯝꯕꯅꯤ ꯑꯕꯦꯝꯅ ꯎꯗꯤꯌꯦ ꯏꯆꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛ ꯎꯏ ꯑꯩꯕꯨ ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦꯅꯦ ꯊꯝꯐꯝꯒ ꯀꯥꯎꯕ꯭ꯔꯅ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ ꯏꯆꯦ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨ ꯁꯪꯒꯣꯝ ꯆꯐꯨ ꯑꯗꯨ ꯊꯤꯔꯤꯉꯩ ꯃꯄꯥꯟꯗ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯛꯂꯝꯃꯤ ꯍꯩ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥ ꯁꯪꯒꯣꯝꯅ ꯏꯔꯨꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏ ꯑꯅꯤꯒꯤꯁꯤꯕꯣ ꯑꯃꯨꯕꯤꯅ ꯍꯣꯏ ꯉꯧꯅꯕ ꯍꯥꯏꯗꯨꯅ ꯂꯨꯔꯤꯅꯦꯕꯣ ꯇꯣꯔꯣꯅ ꯑꯕꯣ ꯁꯪꯒꯣꯝꯅ ꯂꯨꯔꯗꯤ ꯀꯨꯆꯨ ꯉꯧꯊꯣꯛꯑꯦꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯤꯕ ꯑꯊꯤꯕ ꯃꯤꯅ ꯈꯤꯠ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯁꯦ ꯑꯁꯣꯝꯗ ꯅꯃꯥ ꯍꯣꯏꯅ ꯁꯪꯒꯣꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯤ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯁꯪꯒꯣꯝꯅ ꯏꯔꯨꯔꯤꯕꯅꯤꯅꯦ ꯊꯥꯔꯤꯛꯅ ꯍꯩꯃ ꯍꯩꯃ ꯑꯩꯅꯗꯤ ꯁꯪꯒꯣꯝ ꯃꯥꯡꯈ꯭ꯔꯦꯅ ꯏꯃꯨꯡꯗ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯣꯏꯅꯤꯅ ꯁꯪꯒꯣꯝꯅꯒ ꯏꯔꯨꯗꯅ ꯂꯩꯔꯝꯃꯤꯅꯦ ꯑꯕꯦꯝꯅ ꯀꯔꯤꯅꯣ ꯅꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯨ ꯍꯥ ꯁꯣꯝꯗꯅ ꯅꯃꯥꯕꯨꯡꯅ ꯁꯪꯒꯣꯝ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯤ ꯑꯗꯨꯒ ꯅꯣꯏꯅꯤꯅ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯉꯁꯤ ꯆꯩ ꯁꯣꯏꯅ ꯆꯥꯅꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯍꯦ ꯑꯃꯨꯕꯤꯅ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯉꯧꯗꯕ ꯇꯧꯖꯕꯅꯤ ꯀꯜꯂꯛꯄ꯭ꯔꯣ ꯍꯩ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯅꯨꯀꯣ ꯅꯪꯅꯦ ꯅꯁꯛꯅꯒ ꯅꯁꯛ ꯊꯤꯔꯤꯕ ꯅꯆꯤꯟꯅ ꯅꯆꯤꯟ ꯀꯜꯂꯤꯕ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯧꯋꯣ ꯅꯣꯏ ꯑꯅꯤꯁꯨ ꯆꯪꯉꯣ ꯅꯊꯧ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯑꯕꯦꯝꯅ ꯆꯪꯈ꯭ꯔꯕꯗ ꯇꯣꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯅ ꯉꯧꯅꯕ ꯇꯧꯖꯕꯁꯤꯗ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒꯁꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯐꯖꯕꯁꯦ ꯄꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯩ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯅꯦ ꯆꯩꯁꯨꯁꯤꯅ ꯀꯟꯊꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯉꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯃꯥꯁꯤꯡꯁꯦ ꯂꯧꯔꯕꯗꯤ ꯐꯖꯒꯗꯕꯅꯤ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯤꯟ ꯀꯥꯡ ꯃꯥꯟꯕꯁꯤꯡꯁꯦ ꯍꯦꯛ ꯂꯧꯔꯗꯅ ꯂꯣꯏꯅ ꯍꯦꯛ ꯊꯤꯔꯦ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤ ꯑꯅꯤ ꯑꯁꯤ ꯑꯗꯨꯛ ꯍꯛꯅ ꯊꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯦꯕ ꯃꯧꯕ ꯍꯩꯇꯕ ꯃꯁꯥꯒꯤ ꯃꯁꯛ ꯈꯔ ꯊꯤꯖꯕꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯌꯥꯝꯅ ꯊꯤꯕ ꯃꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤ ꯃꯈꯣꯏꯒꯤ ꯃꯇꯥ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯔꯣꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯤꯛꯂꯥ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃ ꯑꯃꯨꯕꯤ ꯇꯣꯔꯣ ꯅꯈꯣꯏꯅꯤ ꯂꯥꯛꯂꯤꯔꯣ ꯑꯃꯨꯕꯤꯅ ꯂꯥꯛꯂꯤꯅꯤ ꯃꯕꯣꯛ ꯂꯤꯛꯂꯥꯗꯤ ꯂꯩꯇ꯭ꯔꯣ ꯃꯦꯝꯃꯅ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯀꯥꯏꯗ ꯆꯠꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯦ ꯑꯃꯨꯕꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯕꯣꯛ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯇꯣꯔꯣꯅ ꯑꯩꯈꯣꯏ ꯂꯥꯛꯑꯃꯤꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯃꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄꯗ ꯂꯤꯛꯂꯥꯒ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯝꯃꯤ ꯑꯦ ꯅꯈꯣꯏꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯃꯤꯔꯣ ꯇꯣꯔꯣꯅ ꯍꯣꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯂꯤꯛꯂꯥꯅ ꯑꯁꯤ ꯂꯝꯄꯥꯛꯇ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ ꯑꯃꯨꯕꯤꯅ ꯀꯅꯥ ꯃꯤꯅꯣ ꯑꯩꯈꯣꯏꯗꯒ ꯈꯪꯍꯟꯕ ꯌꯥꯗꯕ ꯖꯥꯠꯂꯣ ꯍꯣꯅꯦ ꯊꯋꯥꯏꯒꯤ ꯐꯃꯨ ꯃꯃꯥꯒ ꯎꯅꯔꯨꯏꯕ ꯇꯣꯔꯣꯅ ꯏꯁ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯕꯤ ꯂꯣꯟꯅꯒ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤꯀꯣ ꯍꯣ ꯀꯨꯏꯗ꯭ꯔꯤꯌꯦ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯀꯥꯟꯗ ꯈꯪꯅꯔꯛꯄꯅꯤ ꯑꯃꯨꯕꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯁꯨ ꯁꯝꯗ ꯈꯪꯅꯍꯜꯂꯨꯗꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯈꯪꯅꯍꯟꯒꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯣ ꯀꯩꯊꯦꯜꯗ ꯂꯪ ꯂꯧꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯄ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯅꯪꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯅꯈꯣꯏꯅꯤ ꯆꯠꯂꯨꯔꯣ ꯑꯩ ꯀꯣꯟꯅ ꯂꯧꯔꯒꯦ ꯑꯃꯨꯕꯤꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯦ ꯁꯦꯜ ꯃꯌꯥꯝ ꯄꯨꯔꯦꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯤꯛꯂꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯈꯣꯏꯃꯨꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯤꯛꯂꯥꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯂꯤꯛꯂꯥꯅ ꯍꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯩꯁꯤꯕꯣ ꯍꯥꯏꯅꯈꯤꯕ ꯄꯨꯡꯖꯥꯗꯤ ꯉꯁꯥꯏ ꯍꯦꯜꯂꯝꯃꯅꯤ ꯍꯣꯏ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯃꯥ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏꯅꯤ
ꯑꯗꯨꯒꯤꯔꯣ ꯊꯦꯡꯉꯩꯁꯦ ꯁꯥꯎꯔꯣ ꯇꯥ ꯈꯣꯏꯃꯣ ꯁꯥꯎꯗꯦꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯒ ꯁꯥꯎꯕ ꯉꯝꯖꯗꯦꯗ ꯏꯁ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨ ꯂꯤꯛꯂꯥ ꯅꯪ ꯅꯈꯣꯏ ꯑꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯅꯥꯕ ꯐꯔꯦ ꯑꯗꯨꯅ ꯂꯥꯛꯑꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯣꯏꯅ ꯅꯣꯏꯒꯤ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯤꯛꯂꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ ꯏꯁꯨ ꯑꯅꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯛꯇꯕꯨ ꯈꯔ ꯊꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ ꯇꯣꯔꯣꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣꯕꯣ ꯍꯥ ꯏꯁꯨ ꯑꯅꯤꯁꯦ ꯃꯔꯝ ꯃꯣꯛꯑꯦ ꯍꯥꯏꯕ ꯑꯃꯨꯕꯤꯅ ꯑꯕꯣ ꯑꯗꯨ ꯅꯠꯇꯕ ꯁꯛꯊꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯈꯤꯗ ꯌꯥꯎꯗꯦꯍꯦ ꯅꯪꯁꯨ ꯅꯅꯥꯗꯣ ꯈꯤꯠ ꯁꯤꯡꯂꯅꯨ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯏꯃꯥ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ ꯍꯟꯗꯛ ꯊꯥꯒꯤ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯕꯒꯤ ꯁꯦꯜꯅꯤ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯃ ꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯂꯛꯄꯒꯤ ꯁꯦꯜꯁꯤꯡꯗꯨꯅꯤ ꯐꯔꯦ ꯍꯟꯗꯛꯇꯤ ꯅꯪ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯂꯧꯐꯝꯗꯣ ꯌꯣꯟꯅꯤ ꯍꯥꯏ ꯃꯗꯨ ꯂꯧꯁꯤꯜꯍꯧꯔꯁꯤ ꯑꯃꯨꯕꯤꯅ ꯑꯕꯣ ꯑꯩꯒꯤ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯑꯃꯒ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯟꯅꯅꯕ ꯐꯤ ꯑꯃꯒ ꯂꯩꯕꯤꯌꯨ ꯇꯣꯔꯣꯅ ꯑꯩꯒꯤꯁꯨ ꯂꯩꯕꯤꯌꯣꯕꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯅ ꯐꯅꯦꯛ ꯐꯤ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯣꯔꯣꯅ ꯍꯔꯥꯎꯔꯅꯤ ꯃꯊꯪ ꯊꯥꯒꯤꯅꯦ 15ꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏꯌꯦ ꯑꯃꯨꯕꯤꯅ ꯃꯕꯣꯛꯇ ꯀꯣꯜꯂꯒ ꯑꯗꯨ ꯅꯪꯅꯕ ꯂꯩꯕꯤꯌꯨꯀꯣꯕꯣ ꯍꯣꯏ ꯏꯁꯨ ꯑꯅꯤꯒꯤꯕꯨ ꯂꯩꯗꯗꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯗꯨ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯂꯤꯛꯂꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯂꯥꯛꯇꯨꯅ ꯂꯤꯛꯂꯥꯕꯨ ꯉꯥꯏꯔꯛꯄꯁꯤ ꯉꯁꯤꯗ ꯅꯠꯇꯦ 4-5ꯔꯛꯇꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯅꯥꯏꯗꯔꯦ ꯁꯣꯝꯗ ꯂꯤꯛꯂꯥꯒꯤ ꯌꯨꯝꯗꯅꯤ ꯇꯣꯔꯣꯅ ꯏꯃꯥ ꯂꯤꯛꯂꯥꯁꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯃꯦꯝꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ ꯈꯪꯗꯦ ꯅꯣꯏꯒꯤ ꯅꯇꯥꯁꯤ ꯂꯥꯏꯌꯣꯛꯄꯅꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕꯅꯗꯤ ꯍꯥꯏꯔꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯥꯁꯥ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡ ꯆꯠꯊꯒꯗꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯃꯥꯕꯣ ꯁꯦꯜꯒꯤꯕꯨ ꯅꯆꯥꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯤꯛꯂꯥꯒꯤ ꯂꯥꯌꯦꯡꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯅꯤ ꯇꯣꯔꯣꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯦꯝꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯃꯥꯕꯣ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ ꯁꯤꯅ ꯑꯃꯥꯏꯕ ꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯧ ꯌꯥꯔꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯃꯥ ꯂꯧꯔꯣꯏꯗ ꯑꯃꯨꯕꯤꯅ ꯂꯧꯁꯤꯜꯂꯣꯏ ꯃꯥꯕꯣ ꯏꯇꯥꯒꯤ ꯂꯥꯌꯦꯡ ꯃꯀꯥ ꯆꯠꯊꯅꯕ ꯍꯧꯅꯕꯅꯤ ꯏꯆꯥ ꯑꯅꯤꯒꯤ ꯂꯃꯟꯁꯦ ꯏꯃꯥꯗ ꯇꯣꯟꯁꯤꯜꯂꯤ ꯇꯣꯔꯣꯅ ꯀꯩꯒꯤ ꯂꯃꯟꯅꯣ ꯏꯃꯥꯕꯣ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕꯅꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯁꯦꯜꯁꯨ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯅꯇꯥꯒꯤ ꯋꯥꯖꯕꯁꯤ ꯎꯕꯗ ꯏꯃꯥ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯇꯣꯔꯣꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨꯀꯣ ꯏꯃꯥꯕꯣꯛ ꯑꯃꯗꯤ ꯏꯇꯥ ꯂꯤꯛꯂꯥꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯧꯕꯤꯅꯨꯀꯣ ꯑꯃꯨꯕꯤꯅ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯏꯃꯥꯕꯣꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯅꯆꯥꯈꯣꯏꯗ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯀꯔꯤꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯃꯨꯕꯤꯅ ꯏꯇꯥꯅ ꯅꯥꯕ ꯐꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯒꯦ ꯇꯣꯔꯣꯅ ꯏꯇꯥ ꯂꯤꯛꯂꯥꯁꯦ ꯅꯨꯡꯉꯥꯏꯅꯁꯨ ꯇꯨꯝꯂꯤ ꯇꯧꯔꯤꯁꯦ ꯍꯧꯗꯣꯛꯂꯔꯣꯏꯒꯦ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯏꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤ ꯇꯝꯕꯤꯌꯨꯀꯣ ꯐꯔꯦ ꯏꯃꯥꯅ ꯊꯤꯟꯗꯣꯛꯄꯤꯒꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨꯒꯤ ꯐꯖꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯉꯥꯎꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯅ ꯅꯨꯄꯤꯅꯤ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯗ ꯂꯤꯛꯂꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯒꯦ ꯀꯥꯟꯅꯗꯦ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯗ ꯆꯪꯂꯒꯦ ꯇꯣꯔꯣꯅ ꯑꯁꯤꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕ ꯍꯥꯏꯕꯗꯨꯔꯣ ꯑꯃꯨꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯣꯏꯃꯨꯗ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯎꯄ꯭ꯔꯥꯡ ꯎꯞꯅ ꯇꯨꯁꯤꯜꯂꯤ ꯈꯣꯏꯃꯨꯅ ꯑꯩꯃ ꯀꯔꯤꯅꯣ ꯏꯆꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯄꯤꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯣꯃꯣꯟꯀꯁꯨ ꯅꯣꯛꯁꯤꯜꯂꯤ ꯈꯣꯏꯃꯨꯅ ꯏꯆꯜꯂꯅꯤ ꯀꯥꯏ ꯁꯣꯛꯀꯦ ꯇꯣꯔꯣꯅ ꯌꯥꯝ ꯐꯖꯩ ꯀꯔꯤꯑꯕ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯑꯃꯨꯕꯤꯗꯨ ꯃꯉꯣꯟꯗ ꯈꯣꯏꯃꯨꯅ ꯀꯌꯥ ꯑꯣꯟꯁꯤꯜꯂꯛꯇꯕꯗꯨꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯑꯌꯣ ꯈꯣꯡꯁꯦ
ꯂꯩꯊꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯌꯣ ꯑꯃ ꯏꯆꯜ ꯀꯗꯥꯏꯗꯣ ꯈꯣꯡꯗꯣ ꯏꯕꯨꯡ ꯌꯦꯡꯒꯦ ꯇꯣꯔꯣꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡ ꯑꯩ ꯌꯦꯡꯕꯤꯔꯒꯦ ꯑꯃꯨꯕꯤ ꯀꯥꯏꯅꯁꯤ ꯏꯆꯦ ꯌꯦꯡꯒꯦ ꯌꯥꯔꯦ ꯅꯪꯅ ꯌꯦꯡꯕꯤꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯈꯣꯡꯒ ꯂꯩꯊꯦꯛꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤꯗꯨ ꯒꯝ ꯆꯠꯈ꯭ꯔꯦ ꯇꯣꯔꯣꯗꯨ ꯈꯣꯏꯃꯨꯗ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯑꯃꯨꯕꯤꯒꯤ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯁ ꯆꯠꯈ꯭ꯔꯦꯅꯦ ꯑꯅꯤꯁꯤ ꯑꯩꯅꯗꯤ ꯂꯤꯛꯂꯥ ꯀꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯍꯧꯗ꯭ꯔꯤꯅꯦ ꯑꯃꯨꯕꯤ ꯅꯪꯕꯨ ꯅꯈꯣꯡ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯒꯝ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ ꯅꯪꯕꯨ ꯅꯈꯣꯡ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ ꯂꯩꯊꯦꯛꯇꯦ ꯑꯗꯨꯒ ꯀꯩꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ ꯅꯊꯧ ꯅꯠꯇꯦ ꯀꯨꯁꯤꯅꯤ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯇꯣꯔꯣꯅ ꯑꯃꯨꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯈꯣꯡ ꯂꯩꯊꯦꯅ ꯍꯥꯏꯖꯤꯜꯂꯤꯗꯣ ꯍꯣ ꯍꯥꯏꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯅꯤꯡꯕꯒꯤ ꯅꯪꯗꯤ ꯀꯩꯒꯤ ꯍꯥꯏꯅꯤꯡꯉꯤꯕ ꯀꯩ ꯀꯥꯟꯅꯒꯦ ꯑꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯉꯒ ꯅꯪꯗꯤ ꯈꯪꯉꯣꯏꯌꯦ ꯑꯄꯪ ꯏꯁ ꯑꯄꯪ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕꯅꯤꯅ ꯍꯣꯏꯗꯤ ꯌꯥꯝ ꯁꯤꯡꯉꯦ ꯅꯪꯒꯨꯝꯕ ꯑꯄꯪꯕꯤ ꯅꯠꯇꯦ ꯑꯁ ꯌꯥꯔꯦ ꯅꯪꯅ ꯀꯌꯥꯝ ꯁꯤꯡꯕ ꯑꯩꯅ ꯀꯌꯥꯝ ꯄꯪꯕ ꯂꯣꯏꯅ ꯈꯪꯅꯔ ꯋꯥꯐꯝꯅꯤ ꯑꯗꯣ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯖꯥꯅꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯃꯤꯡ ꯈꯪꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨꯅ ꯍꯣ ꯅꯪꯒꯤ ꯅꯇꯩ ꯑꯣꯏꯍꯟꯒꯦ ꯅꯇꯩ ꯀꯩꯅꯣꯗ ꯑꯗꯨ ꯌꯥꯔꯣꯏ ꯃꯥ ꯑꯩꯒꯤꯅꯤ ꯏꯆꯦꯒꯤ ꯋꯥꯈꯜꯗꯣ ꯑꯣꯏꯔꯣꯏ ꯀꯩꯁꯨ ꯍꯦ ꯑꯉꯥꯡ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯈꯟꯒꯅꯨ ꯑꯩꯅ ꯀꯥꯏꯗ ꯃꯨꯟꯒꯦ ꯇꯧꯔꯒꯦ ꯅꯪꯅꯅꯦ ꯃꯨꯟꯒꯦ ꯇꯧꯔꯤꯗꯣ ꯈꯪ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯑꯩ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯅ ꯅꯨꯡꯁꯤ ꯄꯣꯡꯕ ꯇꯥꯔꯦ ꯁꯛꯍꯦꯟ ꯄꯥꯈꯪꯗꯣ ꯍꯦ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯊꯥꯁꯤ ꯑꯍꯤꯡꯗ ꯎꯒꯦ ꯐꯪꯗꯕꯤ ꯅꯪꯉꯣꯟꯗ ꯌꯥꯕꯤꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯁꯛꯇꯥꯁꯤꯒ ꯍꯥꯏꯌꯣ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯟꯈꯩ ꯍꯧꯔꯤꯕ ꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂ ꯍꯥꯏꯗꯠꯀꯦꯂ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏꯒ ꯁꯥꯔ ꯂꯩꯔꯅꯤꯍꯦ ꯅꯪꯗꯨꯝꯅ ꯁꯝꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯦ ꯂꯩꯃꯅ ꯍꯥꯏ ꯅꯣꯏ ꯄꯥꯕꯣꯏ ꯂꯥꯛꯑꯦꯀꯣ ꯄꯥꯕꯣꯏ ꯂꯥꯛꯑꯦ ꯍꯩ ꯑꯅꯤꯗꯨ ꯃꯄꯥꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯗꯤ ꯑꯃꯅ ꯑꯃꯗ ꯐꯩꯅ ꯌꯦꯡꯅꯗꯨꯅ ꯃꯆꯤꯟꯗꯒ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯕꯤꯅ ꯉꯔꯥꯡꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨꯕꯨ ꯂꯝꯄꯥꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯅꯦ ꯑꯁꯤ ꯈꯜꯂꯒ ꯑꯃꯨꯕꯤꯗꯨ ꯃꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯨꯃꯣꯟꯒ ꯅꯣꯛꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯥꯟꯅꯗꯦ ꯂꯝꯄꯥꯛꯇ ꯊꯣꯛꯂꯨꯒꯦ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯄꯥꯈꯪꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯑꯃꯨꯕꯤꯗꯨ ꯃꯊꯟꯇ ꯂꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯤꯛꯂꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯑꯃꯨꯕꯤꯅ ꯂꯩꯔꯦ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯤ ꯃꯅꯥꯛꯇ ꯈꯣꯏꯃꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯑꯃꯨꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯈꯣꯏꯃꯨꯅ ꯀꯔꯤꯅꯣꯅꯦ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯕꯤꯗꯣ ꯑꯁꯨꯝ ꯈꯣꯏꯃꯨꯗ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯁꯟꯊꯤꯗ ꯁꯤꯠꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯣ ꯏꯃꯥ ꯑꯁ ꯃꯅꯝꯁꯤꯗꯤ ꯑꯩꯗꯤꯕ ꯈꯣꯏꯃꯨꯅ ꯑꯣꯏꯃ ꯑꯃꯨꯛ ꯇꯨꯈ꯭ꯔꯦꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯈꯣꯏꯃꯨꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯑꯃꯨꯕꯤꯗꯨ ꯏꯀꯥꯏꯃꯟꯗꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩꯔꯤ ꯏꯖꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯈꯥꯗ ꯌꯦꯡꯂꯒ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯒꯤ ꯃꯈꯥꯗ ꯌꯦꯡꯕꯅꯣ ꯅꯪꯅ ꯅꯁꯛ ꯑꯔꯩꯀꯩ ꯐꯖꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯤꯠꯄꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯈꯣꯏꯃꯨꯅ ꯍꯣꯏ ꯖꯟ ꯅꯪꯕꯨ ꯑꯩꯅ ꯑꯩꯁꯤ ꯇꯥꯗ꯭ꯔꯣ ꯍꯥꯎ ꯇꯥꯏꯌꯦ ꯑꯩ ꯆꯠꯂꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯁꯤꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯟꯊꯤ ꯄꯛꯂꯤꯁꯦ ꯍꯥꯟꯅ ꯆꯥꯝꯊꯣꯛꯁꯤꯗꯅ ꯌꯥꯔꯅꯤ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯇꯣꯞꯄꯒꯤ ꯂꯩꯁꯥꯕꯤꯅꯤ ꯂꯤꯛꯂꯥꯗꯣ ꯉꯁꯤꯁꯨ ꯊꯣꯛꯂꯛꯄ ꯎꯗꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯑꯃꯨꯕꯤꯅ ꯁꯟꯊꯤ ꯏꯇꯩꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯣꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅ ꯇꯩꯔꯤꯕ ꯁꯟꯊꯤꯅꯣ ꯅꯪꯒꯤꯁꯤꯕꯣ ꯍꯌꯦꯡꯁꯨ ꯋꯥ ꯏꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣ ꯁꯟꯊꯤꯗꯣ ꯎꯔꯨꯗ꯭ꯔꯕ ꯑꯗ ꯁꯟꯊꯤꯗ ꯈꯣꯡꯁꯦ ꯁꯤꯠꯂꯒ ꯇꯨꯔꯤꯅꯤ ꯇꯧꯅꯤ ꯅꯪ ꯑꯃ ꯅꯇꯩ ꯆꯥꯗ꯭ꯔꯗꯅ ꯅꯃꯤꯠꯇꯣ ꯃꯈꯥꯗ ꯌꯦꯡꯂꯒ ꯆꯠꯂꯝꯃꯣꯏ ꯑꯗꯨꯅꯅꯤ ꯍꯣ ꯃꯈꯥꯗ ꯌꯦꯡꯂꯨꯗ꯭ꯔꯤ ꯉꯔꯥꯡꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯣ ꯑꯗꯨ ꯌꯦꯡꯕꯗ ꯇꯧꯈ꯭ꯔꯤꯅꯤ ꯑꯁ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯃꯥꯅꯒ ꯑꯩꯒꯤ ꯁꯟꯊꯤ ꯄꯛꯂꯤꯁꯦ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯂꯨꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯈꯠꯂꯛꯄꯗ ꯇꯣꯔꯣꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯉꯝꯃꯤꯗ ꯑꯁꯣꯝꯗ ꯇꯣꯔꯣꯗꯨ ꯑꯃꯨꯕꯤꯅ ꯉꯔꯥꯡꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯃꯊꯟꯇ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ
ꯀꯥꯏꯗꯕ ꯂꯩꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯤꯃꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯈꯣꯏꯃꯨꯅ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯁꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯃꯉꯛꯁꯤ ꯇꯦꯛꯄꯨ ꯇꯥꯔꯤ ꯀꯩꯅꯣ ꯃꯥꯅ ꯂꯩ ꯂꯩꯗꯨ ꯌꯦꯡꯉꯤꯁꯤꯕꯣ ꯇꯥꯟꯖꯥꯗꯨꯗ ꯇꯣꯔꯣ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯆꯥꯟꯕꯤꯌꯨ ꯉꯔꯥꯡꯒꯤ ꯄꯥꯈꯪꯗꯣ ꯑꯃꯨꯛꯇ ꯊꯦꯡꯅꯍꯟꯕꯤꯌꯨ ꯇꯣꯔꯣꯅ ꯇꯧꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯣꯏꯃꯨꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯀꯔꯤꯅꯣ ꯁꯤ ꯂꯩꯁꯥꯕꯤꯁꯤꯕꯣ ꯋꯥꯈꯜꯒ ꯆꯣꯏꯔꯖꯥꯠꯂꯣ ꯃꯈꯨꯠꯀꯁꯤ ꯂꯣꯟꯅꯔꯒ ꯂꯥꯏꯕꯛꯀ ꯄꯪꯀꯗ ꯈꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯈꯨꯜꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯀꯥꯟꯅꯗꯦ ꯑꯩ ꯁꯣꯜꯂꯒꯦ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯇꯣꯔꯣꯅ ꯎꯔꯦ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗꯕꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯩꯉꯣꯟꯗꯒ ꯌꯦꯡꯂꯝꯗꯕꯤ ꯆꯨꯝꯅꯒ ꯆꯠꯈꯤꯅꯦ ꯃꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯏ ꯀꯥꯔꯛꯇꯅ ꯅꯨꯡꯁꯤꯅ ꯄꯣꯏ ꯊꯣꯝꯅꯤꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏꯅꯤ ꯑꯁꯨꯝꯅ ꯇꯣꯔꯣꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯕꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯃꯨꯕꯤ ꯈꯪꯉꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯗꯨꯗꯤ ꯅꯪ ꯍꯪꯗꯧ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯗꯧ ꯋꯥꯍꯪꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯤꯒꯤ ꯄꯥꯈꯪꯁꯦ ꯑꯩꯒꯤꯅꯤ ꯏꯆꯦꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯁꯦ ꯅꯇꯩꯅꯤ ꯅꯪꯒꯤ ꯑꯉꯥꯡꯅꯅꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯃꯅ ꯏꯁꯨ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯩꯃꯥ ꯑꯃꯨꯕꯤ ꯀꯔꯤꯅꯣꯅꯦ ꯅꯄꯤ ꯐꯅꯦꯛꯇ ꯇꯩꯔꯤꯕꯗꯨꯕꯣ ꯑꯕꯣꯛ ꯁꯟꯊꯤꯅꯤ ꯇꯨꯁꯤꯟꯕꯗ ꯇꯩꯔꯤꯅꯤ ꯍꯩꯃꯥ ꯎꯟꯊꯣꯛꯄꯅꯤꯗ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣꯕ ꯅꯣꯏꯕꯣ ꯑꯃꯨꯕꯤꯅ ꯍꯨꯔꯥꯟ ꯐꯥꯕ ꯆꯠꯂꯨꯏꯅꯦꯕꯣ ꯍꯨꯔꯥꯟꯕ ꯐꯥꯕ ꯍꯥ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯑꯩ ꯁꯨꯝꯗ ꯆꯠꯂꯨꯒꯦꯅꯦ ꯁꯨꯗꯅ ꯃꯤꯒꯤ ꯃꯔꯜ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯕ ꯃꯤꯗꯣ ꯑꯃꯨꯛꯇ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅꯅꯦ ꯁꯥꯟꯊꯔꯨꯒꯦꯅꯦ ꯁꯥꯟꯊꯒꯗꯕꯅꯦꯕꯣ ꯇꯣꯔꯣꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯦ ꯉꯥꯎꯔꯕꯅꯤ ꯑꯃꯥꯏꯕꯝ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯟꯁꯦ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯂꯣꯜꯂꯤꯁꯤ ꯍꯩꯃꯥ ꯏꯁꯨ ꯑꯃꯨꯕꯤ ꯅꯆꯦꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯣ ꯑꯕꯣꯛ ꯅꯪꯒꯤ ꯅꯁꯨ ꯑꯍꯟꯁꯤꯗꯤ ꯉꯥꯎꯔꯤꯁꯦ ꯃꯥ ꯍꯥꯟꯅ ꯑꯝꯇ ꯂꯥꯌꯦꯡꯕꯤꯌꯨ ꯍꯦ ꯑꯉꯥꯡ ꯅꯪ ꯍꯧꯖꯤꯛ ꯐꯨꯔꯧꯔꯛꯏꯅ ꯍꯥ ꯐꯨꯔꯧꯔꯕ ꯅꯪ ꯂꯥꯛꯑꯣꯁꯦ ꯐꯨꯕꯤꯔꯣ ꯂꯥꯛꯑꯣ ꯑꯔꯦꯝꯕꯗ ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯅꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯑꯃꯨꯕꯤ ꯑꯃꯗꯤ ꯇꯣꯔꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯂꯒ ꯄꯩꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯤꯕꯨ ꯀꯗꯣꯝ ꯊꯣꯛꯂꯒꯗꯕ ꯃꯈꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯊꯤꯜꯒ ꯑꯃꯠꯇ ꯇꯨꯝꯕ ꯁꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯃꯨꯕꯤꯅ ꯍꯣ ꯅꯨꯡꯊꯤꯜ ꯇꯨꯝꯗ꯭ꯔꯁꯨ ꯅꯨꯃꯤꯗꯥꯡꯗꯤ ꯇꯨꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯈꯪꯉꯤꯅꯦ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯝꯗ꯭ꯔꯤꯅꯦ ꯃꯁꯤꯗ ꯐꯨꯒꯦꯗ ꯑꯩ ꯑꯃꯨꯕꯤꯗꯨ ꯃꯕꯣꯛꯅ ꯆꯩꯁꯨꯗꯨ ꯃꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗ ꯄꯥꯏꯈꯩ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯂꯩꯃꯅ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕ ꯌꯥꯔꯦ ꯑꯗꯨꯅ ꯏꯁꯨ ꯑꯅꯤꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯔꯣꯀꯣ ꯃꯃꯥ ꯑꯅꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯅꯁꯨ ꯑꯅꯤꯁꯤꯕꯨ ꯅꯨꯄꯥ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣ ꯑꯆꯧꯕꯅ ꯍꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯦꯕ ꯍꯩꯇꯕꯒꯤ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯀꯦꯊꯣꯔꯛꯂꯕꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯗꯃꯥꯗ ꯐꯖꯔꯤ ꯄꯣꯠꯅꯤ ꯃꯣꯏ ꯃꯄꯥꯗꯤ ꯁꯛ ꯌꯥꯝ ꯐꯖꯕꯅꯤꯅ ꯑꯗꯨꯝ ꯐꯖꯩ ꯀꯩꯅꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯅꯣꯛꯏ ꯇꯣꯝꯕꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯛꯁꯤꯗ ꯅꯣꯏꯅ ꯇꯩꯃꯁꯦ ꯑꯩꯒꯤ ꯅꯃꯩꯗ ꯄꯥꯏꯔꯒ ꯏꯅꯔꯛꯏꯅꯤꯅꯦ ꯑꯕꯦꯝꯅ ꯀꯩꯅꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯇꯩꯅ ꯏꯆꯦꯁꯦ ꯐꯥꯔꯤꯅꯦ ꯍꯥꯏꯅ ꯇꯥꯏꯗ ꯑꯆꯧꯕꯅ ꯀꯅꯥ ꯍꯥꯏꯅꯣꯅꯦ ꯑꯣꯟꯊꯣꯛꯄ ꯋꯥ ꯂꯩꯃꯅ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯒꯦ ꯅꯣꯏ ꯋꯥꯔꯤꯗꯨ ꯇꯥꯕꯗꯅꯦ ꯆꯥꯛꯁꯦ ꯆꯈꯥꯎꯗ ꯇꯥꯗꯕꯤꯗꯅꯦ ꯆꯔꯝꯗ ꯐꯨꯟꯗꯅ ꯂꯩꯔꯦ ꯇꯣꯔꯣꯒ ꯑꯃꯨꯕꯤꯒꯗꯤ ꯃꯕꯣꯛꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯈꯜ ꯁꯥꯒꯠꯈ꯭ꯔꯦ ꯃꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤꯕ ꯂꯩꯐꯝꯁꯨ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯋꯥꯈꯜ ꯁꯥꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ
Numiranggi sak toktuna imungi kolik phengba loiraba tung Torodu mangolgi darida makhong yanthaduna phamlaga wakhal khalli. Aigi sakhenba pakhangdo mathang thengnabadadi nungsi haina soidana phongdoklagi. Aduga abuk hoidasu wafamsigi matangda wa hangdoklagi. Tanjaduda leimana mapana tholakpada Torona magi aphanba masamdu thadoklaga phamlaga leirambadu ubada khangprek khangduna asumna lawraklami. Hai, tamna lai. Abo, kaidorage abo, si wakhal tauba. Abo, kaidi tamna lai no. Haidi nangna nasam iphan kai amamba sida phamlamaduda khanguredana. Karida khangningni hanu thangda ikhane khachineradana. Hai, karino mina khangbabu khasanai machidi. Ho pharese abok sango patharu. Hoi. Nangsu sango ko nangi kada. Nga hangsi langkigi aduga sangagi abo. Pare adudi abok sangye ko. Asumna laimadu imung sanglakpada amubigi ka mapa yorokpada kanagumba amana nokpatai haini yenglubada amubidu mathana tumna noktanaga leirami. Karino ne masibo? Isu tabra nangbo hagot. Karino ne soiro loliba haidurani masibo? Isu tabra ne bokna kaurisia. Ibong. Hai amubi kuno kasi yengune. Ibong. Kadaidagi ibong no ne masibo? Isu. Asi haina amubidu masakan nomtuna hawdokli. Kaino bo mina mangnungai kanda hawdore isibo? Nangi mangdo namangda dum nungayu yadro ha. Karigi taibang phawna hingsa bidang nong laibano. Aigi mangda nokpado taibang da sunog lairo. Hoinya noglak libani ne amubi nangbo. Pharise abo nang thokro. Ai makha samthauge. Ngaiko. Nangna ibung hairido kanano. Haidok payade abo chano thokro mi. Ho aida thoksakrage. Aigi susingsia karino mai tawri handakti. Asumna madom haizaduna thokirami. Numitu saho kirami matam khragi tungdani khoimu amadi likla makhoi anidu makhoin heyek unaba lapak manaki khongnang makhada phamduna unarami. Kaidorake nang nahan kai suktok tholaktradi ai yam kanna isanga muchi kari haina hojikti thoidokpa kasu tawjabo layokna bazani hojikti phari amaibana phajana yengbibadagi aidi noi kulda adum toina lakpani nangdi sungtok tholaktabduda sawninguri aisu nang soidana makila amgani khangi ada isa ngamdabana nanakta lakpasu ngamtre ada nang sawningbroi ngonda hanadi sawningami hojikti nang nanai khangbadagi ai sawtrida kaidagi di wakhalga saja khaluri kai khaluiba onangse lamlanba kanaga nungsina khraba jala gainaga ayuna buto lukjisina khaluri nemi aibu adumna tawgadaba nupi manbro manbudi mani ada sum nangna tholaktabaduda wakhalse jaja khalakpa asumna makhoi anisu wari watai tawraba tungda khoimusu mayum dhan khirami liklasu mayum dhalaklami mana thongalda changlakpada toroga mubigadu mangolda phamdur leirami noine la amiro amubina la amini nangna kaisa luiba asida sum torona naron chum noi sidiba asida sum mi ma unarubani torona kanami ta khoimu amubina kanano ta khoimu haibo aina imagi mapam leiba ganda khangnare haiba pakhangto is naba phau phajana phachi aduga nangna nupa unabaga thoini ne yam nungsikrabado as nangsidi toro khangjare bema amubina hoyare to si noyani adubu kari leirage noini lakpaba torona aikhoi khulgi lai harau dawre aduna humni janba numitta lai pusi haiba laini hoyayi ta se nangi pipane abongna leibibani amubina sanali konsu adum numituda akhoidagi siro ita noyani negi khanbibasi ubada ai pukning yam nungsi torona yare pakti ado nanga lamba sanaba noi tongi masana pido hauro hoi haurage adu lao imungda changuse aduga wari watai ngak tawruse asumna nupi ahumdu wari watai khara tawraba tungda masi manau anidusu hankhirami
ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯀꯦꯔꯤ ꯂꯩꯃꯅ, "ꯕꯦꯝꯃ, ꯕꯦꯝ ꯑꯁꯤꯅ ꯀꯅꯥꯅꯣ?" ꯂꯤꯛꯂꯥꯅ, "ꯑꯕꯣ, ꯑꯩꯈꯣꯏ ꯏꯇꯣꯟꯒꯤ ꯃꯆꯥꯅꯤ." "ꯃꯁꯛ ꯀꯌꯥꯝ ꯐꯖꯩꯅꯦ꯫ ꯏꯁꯨ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯁꯥꯒꯩꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯂꯩꯅꯦ." ꯑꯕꯣꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯤ꯫ "ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯤ ꯏꯁꯨ." "ꯏꯁꯨꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" "ꯑꯕꯣꯛ, ꯂꯥꯏꯖ ꯀꯧꯏ." "ꯃꯤꯡꯒ ꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯏꯁꯨꯗꯤ꯫ ꯏꯪ ꯏꯪ ꯂꯥꯎꯗꯅ ꯐꯖꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ." ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯈꯣꯏꯃꯨꯁꯨ ꯂꯤꯛꯂꯥꯅ ꯂꯥꯏ ꯄꯨꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯥꯁꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯂꯩꯕ ꯎꯕꯗ ꯇꯣꯔꯣꯒ ꯑꯃꯨꯕꯤꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯅ, "ꯍꯩꯃꯥ, ꯃꯥꯗꯤ ꯀꯔꯝꯅ ꯑꯩ ꯂꯥꯏ ꯄꯨꯅꯤ ꯈꯪꯂꯤꯕ ꯖꯥꯠꯅꯣ?" ꯇꯣꯔꯣꯅ, "ꯑꯩꯅ ꯂꯥꯏ ꯄꯨꯕꯁꯦ ꯌꯦꯡꯕ ꯂꯥꯛꯏ ꯃꯥꯜꯂꯦ." ꯑꯁꯨꯝꯅ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤꯗꯤ ꯈꯣꯏꯃꯨꯗ ꯃꯤ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯂꯤꯛꯂꯥꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯃꯣꯏꯗ ꯅꯣꯛꯂꯛꯂꯕꯅꯤ ꯈꯟꯅ ꯑꯃꯨꯛ ꯃꯣꯏꯅꯁꯨ ꯈꯣꯏꯃꯨꯗ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ, "ꯀꯩꯅꯣ ꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯣ? ꯂꯤꯛꯂꯥꯒꯤ ꯃꯊꯥ ꯑꯣꯏꯔꯖꯥꯠꯂꯣ ꯃꯣꯏ ꯑꯅꯤꯁꯦ? ꯀꯣꯛ ꯈꯔ ꯆꯥꯛꯄꯗꯪ ꯇꯧꯏꯃꯤ." ꯈꯣꯏꯃꯨꯒꯤ ꯃꯔꯨꯞ ꯑꯃꯅ, "ꯀꯥꯏꯅꯣꯗ ꯅꯣꯏ ꯑꯃꯗꯨꯕꯣ? ꯇꯨ ꯑꯥꯗ ꯅꯨꯄꯤ ꯃꯔꯤ ꯂꯦꯞꯄꯤꯁꯦ, ꯑꯁꯤꯗꯒꯤ ꯃꯁꯝ ꯅꯤꯡꯗꯨ ꯌꯩꯕꯤ, ꯑꯉꯥꯡ ꯃꯆꯨꯒꯤ ꯅꯥꯆꯣꯝ ꯆꯦꯟꯕꯤꯁꯦ. ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ? ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯥꯜꯂꯤꯅꯦ." "ꯃꯥꯟꯕꯅꯦ." ꯑꯁꯨꯝꯅ ꯂꯥꯏꯕꯧꯔ ꯊꯥꯗꯨꯅ ꯂꯥꯏꯕꯧ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯔꯣꯅ, "ꯉꯔꯥꯡꯗꯤ ꯅꯣꯏ ꯅꯇꯩꯗꯣ ꯑꯩꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗꯣ ꯌꯦꯡꯕ ꯂꯥꯛꯄꯩ ꯋꯥꯅꯤ." "ꯀꯩꯅꯣ, ꯅꯪ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩ ꯌꯦꯡꯕ ꯂꯥꯛꯆꯕ, ꯈꯪꯉꯕ?" "ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ. ꯅꯪꯗꯤ ꯀꯩ ꯑꯣꯏꯔꯗꯅ ꯌꯦꯡꯕ ꯂꯥꯛꯇꯧꯔꯤꯒꯦ?" "ꯍꯣꯏ ꯏꯆꯦ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏꯕ, ꯑꯣꯏꯗꯧ ꯀꯨꯏꯗ꯭ꯔꯦ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏꯕ." "ꯍꯦꯉꯥꯡ, ꯃꯗꯣ ꯅꯪꯒꯤ ꯅꯇꯩꯅꯦꯅ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯁꯨ ꯏꯆꯦꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯔꯛꯀꯅꯣꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯆꯤ ꯂꯩꯃꯨ ꯃꯥꯟꯕꯤ, ꯅꯪꯕꯨ ꯃꯥꯅ ꯄꯥꯝꯕꯤꯔꯅꯤ ꯁꯣꯏꯗ꯭ꯔꯦ. ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤ, ꯅꯪꯁꯨ ꯌꯥꯝ ꯄꯥꯝꯕꯤꯔꯅꯤ. ꯍꯦ ꯆꯤꯡꯒꯟꯕꯤ, ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ, ꯑꯩ ꯅꯠꯇꯦ ꯅꯪꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯃꯤꯗꯤ." ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯑꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯛꯂ ꯃꯥꯜꯂꯤ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯇꯣꯔꯣꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ, "ꯑꯃꯨꯕꯤ, ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯖꯥꯠꯅꯣ?" "ꯍꯣꯏꯅꯦ, ꯃꯃꯤꯡꯗꯤ ꯈꯪꯗꯦ. ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯝꯇ ꯍꯪꯕ ꯇꯥꯔꯦ." "ꯑꯩꯁꯨ ꯍꯪꯕ ꯇꯥꯔꯦ, ꯑꯗꯨꯒ ꯅꯨꯡꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯒꯦ." "ꯀꯩꯅꯣꯗ, ꯑꯗꯩꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ." "ꯀꯩꯒꯤ? ꯏꯆꯦꯅ ꯃꯤꯒꯤ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯏꯕꯥꯅꯤꯃꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯁꯤ. ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯌꯥꯔꯛꯄ ꯃꯤꯗꯣ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ, ꯁꯤ ꯌꯥꯔꯕ?" "ꯍꯣꯏ ꯌꯥꯔꯦ. ꯑꯗꯨꯗꯤ ꯏꯆꯦꯗꯤ ꯌꯥꯔꯛꯑꯦ, ꯏꯆꯦꯒ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯌꯦꯠꯇꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯔꯛꯑꯦꯗꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ ꯏꯆꯦꯅ ꯌꯦꯜꯂꯛꯇꯕ ꯇꯥꯕ ꯀꯣ?" "ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯗꯨ ꯇꯣꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯇꯣꯔꯣ, ꯇꯣꯔꯣ, ꯑꯃꯨꯕꯤ, ꯑꯃꯨꯕꯤ." ꯑꯃꯨꯕꯤꯅ, "ꯂꯤꯛꯂꯥ, ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯁꯤ. ꯅꯣꯏꯆꯦꯗꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯝꯅꯤꯌꯦ, ꯂꯥꯛꯑꯣ ꯍꯧꯗꯣꯛꯎꯁꯤ." ꯑꯅꯤꯗꯨ ꯇꯣꯔꯣꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ, "ꯇꯣꯔꯣ, ꯇꯣꯔꯣ." "ꯅꯪꯒꯤꯗꯨ ꯈꯨꯀꯧꯗꯨꯅꯒꯅꯦ ꯌꯥꯔꯣꯏ, ꯑꯩ ꯀꯧꯒꯦ ꯌꯦꯡꯉꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯤꯡꯈꯠꯇꯅ ꯇꯣꯔꯣꯒꯤ ꯃꯅꯥꯗ ꯑꯃꯨꯕꯤꯅ ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯝꯃꯤ, "ꯍꯣ ꯇꯣꯔꯣ, ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ, ꯂꯨꯋꯥꯎꯕꯤ." ꯇꯣꯔꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ, ꯈꯪꯉꯤꯍꯦ ꯁꯤꯉꯥꯡꯁꯤꯗꯤ." "ꯈꯪꯄ꯭ꯔꯦꯛ ꯈꯪꯕ꯭ꯔꯥ ꯏꯆꯦ?" "ꯍꯣꯏ ꯈꯪꯉꯤ, ꯅꯪꯒꯤ ꯅꯁꯛ ꯑꯊꯤꯕꯗꯣ ꯑꯗꯨꯗ." "ꯀꯔꯤ? ꯑꯊꯤꯕ ꯁꯛꯁꯤ ꯎꯕꯗ ꯈꯪꯉꯤ ꯀꯥꯏꯅ? ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛ ꯊꯤꯕꯤ?" ꯂꯤꯛꯂꯥꯅ, "ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯗꯤꯕ, ꯇꯣꯛꯑꯁꯤ, ꯈꯠꯅꯔꯅꯨ." ꯑꯃꯨꯕꯤꯅ, "ꯃꯁꯛꯁꯤꯒ ꯊꯤꯈꯩ, ꯃꯤꯉꯣꯟꯗꯀꯥꯁꯨ ꯊꯤꯈꯩꯅ ꯍꯥꯏꯔꯤꯏ. ꯃꯁꯥꯒꯤ ꯃꯁꯛꯇꯤ ꯀꯌꯥꯝ ꯊꯤ ꯍꯥꯏꯕ ꯈꯪꯖꯗ ꯃꯥꯜꯂꯤ." "ꯍꯣ ꯑꯩꯗꯤ ꯊꯤꯗꯤꯌꯦ, ꯅꯪꯅ ꯊꯤꯔꯤꯗꯤ ꯁꯛ ꯊꯤꯕꯤ." "ꯊꯤꯈ꯭ꯔ ꯃꯥꯒꯤ ꯃꯁꯛꯁꯦ ꯊꯤꯗꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯔꯤ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯣ ꯑꯝꯇ." "ꯑꯉꯥꯡ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯈꯨꯄꯥꯛ ꯁꯣꯏꯗꯕꯤ ꯆꯥꯅꯤ ꯅꯪ." "ꯌꯥꯔꯦꯁꯤ ꯇꯣꯛꯑꯣ ꯑꯅꯤꯃꯛ. ꯁꯤ ꯉꯔꯥꯡ ꯂꯥꯏ ꯄꯨꯕꯗ ꯁꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯊꯤꯟꯕ ꯂꯥꯛꯏꯅꯤ." ꯑꯃꯨꯕꯤꯅ, "ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯕꯁꯤꯕꯨ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯑꯣꯏꯅ ꯊꯤꯟꯗꯣꯔꯛꯄꯅꯤ." "ꯑꯗꯨꯗꯤ ꯀꯩ ꯆꯥꯁꯤꯒꯦ? ꯁꯤꯡꯖꯨ ꯆꯥꯁꯤꯔꯩꯇ?" "ꯌꯥꯏꯌꯦ ꯆꯥꯁꯤ." ꯇꯣꯔꯣꯅ, "ꯂꯥꯎ ꯀꯥꯟꯅꯗꯦ, ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯂꯒ ꯆꯥꯊꯔꯨꯔꯁꯤ."
ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥꯒ ꯈꯣꯏꯃꯨꯒꯗꯨ ꯂꯝꯄꯥꯛ ꯃꯅꯥꯒꯤ ꯈꯣꯡꯅꯥꯡ ꯃꯈꯥꯗ ꯐꯝꯂꯒ ꯎꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ "ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯤ ꯉꯁꯤꯗꯤ?" "ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯔꯤ, ꯇꯥ ꯈꯣꯏꯃꯨꯗꯤ?" "ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯤ꯫ ꯑꯗꯨ ꯂꯤꯛꯂꯥ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯈꯣꯏꯅ ꯅꯪꯕꯨ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯊꯥꯔꯛꯑꯒꯦ." "ꯍꯣꯏ ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯈꯣꯏꯃꯨꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ." ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯐꯝꯂꯤꯕꯗꯨ ꯑꯃꯨꯕꯤꯒ ꯇꯣꯔꯣꯒꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯈꯛ ꯐꯝꯕ ꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯗꯤ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯝꯗ ꯐꯝꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯎꯔꯝꯗꯦ꯫ "ꯑꯃꯨꯕꯤ, ꯉꯁꯤꯗꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯤꯗ ꯏꯕꯥꯅꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯂꯨꯔꯁꯤ꯫ ꯍꯣꯏ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯏꯔꯨꯁꯤ꯫ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯉꯥꯡꯅ ꯆꯠꯅꯁꯤꯀꯣ." "ꯍꯣꯏꯍꯦ, ꯀꯔꯤꯅꯣ ꯃꯁꯛꯁꯤꯒ ꯑꯩꯉꯣꯟꯗ ꯌꯥꯔꯛꯇꯧ ꯂꯩꯔꯁꯤꯗ." "ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯣ? ꯀꯩ ꯍꯥꯏꯕꯅꯣ?" "ꯍꯣꯏ, ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯌꯥꯔꯛꯄ ꯃꯤꯗꯨꯒ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯤꯒ ꯅꯨꯡꯁꯤꯅꯕꯗ ꯂꯩꯍꯧꯔꯤꯕ ꯑꯃꯗꯨꯅ ꯌꯦꯠꯅꯗꯕꯤ ꯍꯥꯏꯕ." "ꯅꯪꯒꯤꯗꯣ ꯑꯗꯨ ꯍꯥꯏꯕ ꯃꯥꯟꯗꯦꯗ." "ꯃꯥꯟꯗ꯭ꯔꯒ ꯇꯣꯛ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯏꯃꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯗꯤ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯥ ꯂꯤꯛꯂꯥꯒ ꯈꯣꯏꯃꯨꯒꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯐꯝꯂꯤꯕꯗꯣ꯫ "ꯑꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯍꯜꯁꯤꯡ ꯊꯥꯕꯤꯔꯛꯎ." "ꯍꯣꯏ, ꯁꯦꯜꯗꯤ ꯋꯥꯒꯅꯣ. ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ." "ꯇꯥ ꯈꯣꯏꯃꯨ, ꯌꯥꯔꯦꯗ. ꯏꯃꯥꯅ ꯑꯉꯝꯕ ꯈꯔ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯣꯡꯖꯁꯅꯤ." "ꯃꯗꯨ ꯌꯥꯗꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯕ ꯌꯥꯄꯣꯟꯇꯦ. ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯇꯣꯏꯅꯤ." ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯆꯍꯨꯝ ꯐꯪꯕꯗ ꯂꯤꯛꯂꯥꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" ꯑꯃꯨꯕꯤꯅ "ꯁꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦꯅ ꯊꯣꯛꯂꯛꯑꯝꯕꯅꯤ." "ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ. ꯏꯇꯥ ꯑꯅꯤ, ꯃꯍꯥꯛꯁꯦ ꯑꯩꯅ ꯍꯥꯏꯕ ꯇꯥ ꯈꯣꯏꯃꯨꯗꯨꯅꯤ. ꯑꯩꯅ ꯅꯣꯏꯒ ꯃꯁꯛ ꯈꯪꯅꯍꯟꯒꯦ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ. ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯪꯅꯧ." "ꯏꯆꯜ ꯑꯅꯤꯁꯤ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ?" "ꯃꯥꯒꯤꯅ ꯇꯣꯔꯣ, ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯃꯨꯕꯤ." ꯇꯣꯔꯣꯅ "ꯏꯇꯥ, ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯖꯧꯔꯣ. ꯑꯩꯒ ꯑꯃꯨꯕꯤꯒ ꯆꯠꯂꯒꯦ." ꯂꯤꯛꯂꯥꯅ "ꯀꯩꯅꯣ, ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯔꯒ ꯆꯪꯉꯒꯦ ꯍꯥꯏꯔꯣ?" ꯑꯃꯨꯕꯤꯅ "ꯍꯣꯏ, ꯆꯪꯉꯒꯦ. ꯅꯣꯏ ꯋꯥꯔꯤ ꯇꯧꯖꯍꯧꯔꯣ." "ꯐꯔꯦꯗꯨꯗꯤ ꯆꯪꯈ꯭ꯔꯣ ꯏꯇꯥ ꯑꯅꯤ." "ꯍꯣꯏ ꯏꯇꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯔꯣꯒ ꯑꯃꯨꯕꯤꯒꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯨꯕꯤꯅ "ꯂꯤꯛꯂꯥꯒꯤ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯗꯨꯗꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨ ꯑꯣꯏꯔꯝꯃꯤ." ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯇꯣꯔꯣꯁꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯏꯔꯦ. ꯑꯩꯕꯨ ꯀꯞꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯄꯣꯏꯁꯤꯔꯥ ꯈꯪꯗ꯭ꯔꯦ." ꯑꯃꯨꯕꯤꯅ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯕ ꯑꯩ." ꯇꯣꯔꯣꯅ "ꯀꯥꯟꯅꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯁꯤ ꯑꯃꯨꯕꯤ." "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯏꯆꯦ. ꯏꯇꯥ ꯂꯤꯛꯂꯥꯗꯁꯨ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯂꯣꯠꯂꯁꯤ." "ꯑꯗꯨꯅ ꯐꯔꯅꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯪꯗꯅ ꯐꯝꯂꯤ ꯂꯩꯃꯅ꯫ "ꯍꯥꯏ, ꯀꯩꯗꯧꯔꯦ ꯑꯅꯤ? ꯑꯗꯨꯋꯥꯏꯗ ꯐꯝꯗ ꯂꯩꯔꯤꯗꯨꯕꯣ?" ꯇꯣꯔꯣꯅ "ꯁꯨꯝ ꯐꯝꯕꯅꯦꯕꯣ." "ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯏꯁꯨ ꯑꯅꯤꯁꯦ." ꯑꯃꯨꯕꯤꯅ "ꯅꯨꯡꯁꯤ ꯂꯥꯟꯕꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯍꯧꯔꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯍꯣꯀꯦꯝ ꯍꯥꯏꯗꯦ. ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯗꯥ ꯂꯥꯟꯃꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯃ ꯇꯥꯈꯤꯗ." ꯇꯣꯔꯣꯅ "ꯑꯕꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯝꯅꯤ." "ꯑꯣ, ꯑꯩꯒꯤ ꯅꯥꯁꯦ ꯄꯪꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯁꯦ ꯁꯤꯡꯕ ꯍꯦꯜꯂꯤꯔ ꯑꯃ ꯇꯧꯔꯤ." "ꯑꯕꯣ, ꯌꯥꯔꯦ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ. ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ. ꯅꯣꯏ ꯑꯅꯤꯗꯤ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯗꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ?" ꯇꯣꯔꯣꯅ "ꯍꯣ, ꯂꯩꯅꯤꯡꯉꯛꯄꯒꯤ." "ꯂꯩꯅꯤꯡꯕꯒꯤ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ. ꯂꯥꯡꯗꯨꯅꯇ ꯂꯩꯕ ꯅꯣꯏꯅ ꯉꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯕꯒꯤ ꯃꯔꯝꯗꯣ ꯑꯕꯣꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ." ꯑꯅꯤꯗꯨ ꯃꯕꯣꯛꯅ ꯋꯥꯍꯪ ꯄꯥꯍꯪꯗ ꯍꯪꯂꯛꯄꯗꯨꯗ ꯇꯜꯂꯛꯂꯕ ꯃꯥꯜꯂꯤ. ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯩꯃ, ꯃꯤꯅ ꯍꯪꯂꯤꯁꯤ ꯈꯨꯝꯗꯈꯩ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦꯅꯦ ꯑꯅꯤꯁꯦ. "ꯍꯥꯏ, ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯑꯅꯤꯕꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯂꯨꯍꯣꯡꯐꯝꯗꯅꯤ. ꯑꯃꯨꯕꯤꯅ "ꯑꯁ, ꯇꯥ ꯈꯣꯏꯃꯨꯗ ꯏꯇꯥꯅ ꯍꯨꯈꯤꯕ ꯈꯨꯟꯗꯣꯛ ꯄꯔꯦꯡꯁꯦ ꯑꯩꯅ ꯍꯨꯛꯄ ꯑꯣꯏꯔꯝꯂꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ." ꯇꯣꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯗꯨꯅꯤ ꯍꯥꯏꯁꯦ. ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯏꯔꯥꯏꯕꯛ ꯍꯥꯏꯗꯨꯅꯤ." "ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯟ ꯂꯩꯕ ꯌꯥꯕ ꯋꯥꯈꯜ ꯅꯠꯇꯦ.
ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯦ ꯏꯇꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯈꯜꯂꯔꯣꯏꯁꯤ ꯏꯆꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯈꯜꯍꯩꯗ ꯋꯥꯈꯜ ꯈꯜꯂꯒꯨꯝꯁꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯦ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯂꯤꯛꯂꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤꯒ ꯇꯣꯔꯣꯒꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯔꯥꯡ ꯂꯥꯡꯕ ꯏꯈꯠ ꯈꯠꯄ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯣꯏꯅ ꯈꯠꯅꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ ꯈꯠꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯇꯣꯔꯣꯒ ꯑꯃꯨꯕꯤꯒꯁꯦ ꯈꯠꯅꯕ ꯏꯇꯥ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯅ ꯑꯕꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯃꯥꯏꯅ ꯈꯟꯅꯗ꯭ꯔꯗꯤ ꯐꯩꯗꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯁꯦ ꯌꯥꯝ ꯋꯥꯈꯜ ꯇꯥꯔꯦꯗ ꯑꯗꯨꯅꯤ ꯏꯅꯥꯎ ꯑꯁꯨꯃꯥꯏꯅ ꯈꯟꯅꯗꯕꯤ ꯂꯩꯔꯗꯤ ꯐꯩꯗꯅ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯈꯔ ꯈꯟꯅꯖꯕꯒꯤ ꯋꯥꯅꯤ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤꯗ ꯑꯕꯦꯝꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯎꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯅꯗꯦ ꯑꯅꯤꯁꯦ ꯎꯅꯔꯁꯨ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯅꯕ ꯇꯧꯔꯁꯤꯅꯦ ꯃꯃꯥ ꯅꯣꯏꯕꯣ ꯊꯥꯔꯤꯛꯅ ꯍꯣꯏ ꯑꯗꯨꯗ ꯃꯣꯏꯒꯤ ꯈꯪꯅꯖꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯆꯤꯟ ꯍꯥꯡꯗꯣꯛꯈꯤꯁꯤ ꯍꯥꯟꯅ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯅꯣꯏ ꯑꯅꯤꯅꯅꯦ ꯍꯦꯛ ꯍꯥꯡꯗꯣꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯃꯕꯣꯛ ꯑꯩꯅ ꯇꯧꯔꯒꯦ ꯑꯕꯦꯝꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯒꯦ ꯏꯃꯥ ꯑꯩꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯁꯨ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯁꯨꯁꯤꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯣ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯁꯨ ꯑꯅꯤꯒꯤ ꯉꯥꯛꯇꯅꯤ ꯊꯥꯔꯤꯛꯅ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒꯨꯝ ꯃꯤꯁꯛꯇꯣ ꯃꯤꯕꯨ ꯐꯔꯕꯗꯤ ꯌꯥꯔꯦꯗ ꯑꯕꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯐꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯁꯦꯜꯅ ꯂꯩꯕ ꯐꯪꯂꯣꯏ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯏꯌꯥ ꯄꯥꯝꯃꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯅ ꯁꯤꯟꯕꯤꯗꯨꯅ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤꯕꯨ ꯃꯕꯣꯛꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯊꯧꯕꯒꯤ ꯌꯨꯝꯗꯅꯤ ꯊꯧꯕꯅ ꯍꯩ ꯇꯥꯕ꯭ꯔ ꯅꯨꯄꯤ ꯑꯃꯨꯛꯇ ꯂꯥꯛꯎ ꯁꯤꯗ ꯇꯣꯔꯣꯅ ꯂꯥꯛꯆꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯁꯤꯁꯦ ꯅꯪ ꯌꯨꯝꯗ ꯆꯠꯅꯤꯡꯉꯥꯏꯗꯥꯏꯅꯦ ꯑꯩꯅ ꯉꯥ ꯂꯩꯔꯛꯄꯅꯤ ꯁꯤꯕꯨꯀꯣ ꯑꯕꯣꯛꯈꯣꯏ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯅꯕ ꯂꯩꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯉꯥꯁꯤꯗꯤ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛꯅ ꯄꯥꯝ ꯆꯠꯄꯕꯨ ꯀꯩꯁꯨꯝ ꯄꯨꯗꯅ ꯆꯠꯄ ꯌꯥꯕ꯭ꯔꯗꯣ ꯑꯗꯨꯒꯤ ꯅꯪ ꯆꯠꯄ ꯅꯪꯅꯕꯅ ꯑꯩꯅ ꯂꯩꯔꯨꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯕꯅꯤ ꯏꯃꯥꯗꯣ ꯏꯆꯦ ꯇꯔꯨꯕꯤ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯍꯜꯂꯛꯂꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯣ ꯍꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯁꯣꯝꯗ ꯉꯥꯟꯕꯒꯤ ꯌꯨꯝꯗꯅꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯊꯦꯡꯉꯤꯅꯦ ꯃꯇꯝꯁꯦ ꯄꯤꯁꯛꯅ ꯏꯃꯧ ꯏꯕꯦꯝꯃ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯑꯃꯨꯕꯤꯅ ꯂꯣꯏꯔꯦ ꯏꯃꯥ ꯁꯤꯁꯦ ꯏꯕꯨꯡꯉꯣꯅꯅꯦ ꯅꯪꯒꯤ ꯌꯨꯝ ꯆꯠꯄꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯂꯩꯔꯨꯔꯤ ꯃꯥꯜꯂꯦ ꯍꯩ ꯔꯥꯁꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯌꯥꯝꯗꯕꯅꯤꯗ ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯅꯕ ꯇꯧꯔꯣ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯃꯨꯕꯤꯗꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯕꯣꯛ ꯑꯕꯣꯛ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯑꯕꯣ ꯅꯆꯦꯁꯨ ꯉꯁꯥꯏꯅ ꯂꯥꯛꯑꯕꯅꯤ ꯏꯃꯥꯕꯣꯛ ꯏꯃꯥꯗꯤ ꯍꯣ ꯃꯅꯤꯡꯗꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯄ ꯊꯣꯛꯈꯤꯕꯅꯤ ꯂꯥꯛꯑꯣ ꯅꯥꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯂꯔꯣ ꯇꯣꯔꯣꯅ ꯑꯃꯨꯕꯤ ꯏꯆꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯇꯨꯡꯗ ꯎꯅꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯔꯝꯃꯤ ꯂꯩꯃꯅ ꯍꯩꯃꯥ ꯏꯁꯨ ꯑꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯑꯃꯨꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯕꯣ ꯀꯞꯄꯤꯔꯅꯤ ꯏꯁꯨ ꯑꯅꯤꯕꯣ ꯀꯞꯀꯅꯨ ꯅꯤꯉꯣꯟꯅ ꯃꯄꯥꯝ ꯂꯝꯗꯝꯗꯅꯦ ꯂꯥꯛꯂꯒ ꯀꯞꯄ ꯍꯧꯅꯗꯦ ꯇꯣꯔꯣꯅ ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯦ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯏꯆꯦꯁꯨ ꯐꯖꯊꯣꯛꯏꯁꯤꯗꯤ ꯏꯁꯨ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝ ꯐꯖꯊꯣꯛꯑꯦꯗ ꯑꯗꯨ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗꯅꯦ ꯅꯃꯥꯈꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯁꯤ ꯌꯦꯡꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤꯒ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯔꯣ ꯑꯃꯗꯤ ꯑꯃꯨꯕꯤꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯗꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ